lambi ki khudongtiba hanthanabagi pandamda ngasi National Road Safety Month ki paujal puba kilometer 10 gi run marathon ama pangthokre ngasi gi run adu Manipur laingaki Transport Department sinduna Imphal Runners Foundation amasung team 195 BPM ga khutsamnaduna pangthokibane run adu da pamdaba thodok thoktanaba Manipur Police Traffic Control Police Wing gi maikaidagi su akanba chaksil thorang kaya lokhatke ngasigi run aduga mari leinana Transport Department gi Director Kumantem Dainana hai gari thoriba singna laingakna gari thobagi piriba rules sing asi ngakna gari thobiu chahi sudriba pikliba angang singda mama mapa singna gari pibigano lami gi khudong thiba thokliba si leitana ba amatta oina punna hotnaminasi haiki ngasigi run aduda tongan ba department gi staff sing Manipur Police Department gi officers sing su sarukyaki run adu Kangla Western Gate tagi Transport Department ki Additional Chief Secretary Anurag Bajpaina lamthaki Miyam pumnamakta prajasingda road safety awareness promote tawbagidamaktani khoi chatliba handaki January tha asi India pumbada nationwide oina National Road Safety Month 2026 khoi observe tawri sigi part amo oina miyam da awareness pibo oina akhoi gi road ta all kind of stakeholders akhoi even law enforcers oigera public oigera even vehicle owner drivers singda traffic rules regulation akhoi gi vehicle motor vehicle act ki rules regulations loina mo obey tawbiyo haibagi aduga सरकार नशु सरकार की ट्रांसपोर्ट डिपार्टमेंट साइट की कोई पब्लिक सर्विस तवम थुकपद मैम पुन तमिनरगा कोई रोड सेफ्टी प्रमोट तौसी अमसुंग लाइफ सेफ्टी प्रमोट तौसे हाइबगी पांदमदा सिंजब रन